Kabarda Usaa Yungba Allah Amasung Rasulgi Maikaidagi Kabarda Usaa Wasa Boroi Sangbraina Chingbu Yungu Natraga Tamu Haiba Hukum Amafaba Laite Adam when Bukhari Sarif Talakpat Fudokama Hazrat Buraira Rajelahu Anhuna Mahaki Kabarda Usaa Ani Tambirak Naba Waset Tobira Mamramdagi Umat Asigi Alim Karna Kabar Matakta Asang Usaa Amal Tambanatragi Yungba Mustahabni Haid Todok Adudesini Yankani Pan Subahadis Hadrat Ibn Abbas Rajelahu Anhunhai Nongma Allah Rasul S.A.W.gi Azab Toduna Lairava Kabar Anigi Manakta Samduna Chatling the Haibirame Kabar Ani Asida Azab Tori Makoi the Piri Azabasi Achoba Guna Langzerubadagi Nate Amana pe saptigi masa sing na thamda maram dekini aduga amana jiruan chatpa maram dekini wafam masi hairaba matungda asangba khurma masa matangkhai ta na segairaga kabar animukta tangkhai amamam yungbirame miyam hangi ya Rasulullah adomna tawbiriba asibu karigidamaktanu pokhumbirame usa tangkhai ani asina kangdriba fawba makhoi anigi azab komthok hanbibi yai Asing ba Kabarda asang ba Usaa thamba natragi Yungbagi thabakasi kabar khuding makta tawba yaba amasung mustahab oiba amal natte azab tawduno leiramba kabar ani adugi atamnaba thodokni hairi Usaa tangkhai ani yungbiram lo matungda masina kangdriba fawba makhoi anigi azab komthok hanbibi yai haibiriba asi huzurgi barkattagini amasung huzurgi damakta khas oiba wafamni haiba asi Imam Malik Puyaba Mising Tanatana Hanafi Safi Amasung Hambali Maslakta Chatpa Achobu Ulmasing So Huzur Kaktigyoiba Amalni Haibasi Chap Chana Tazineram Sahabi Singi Manung Degisu Hadrat Buraida Kagnatana Atopa Sahabi Amal Fauban Amal Tauramba Natragal Tauruku Hairambalate Hadrat Imam Bukhari Rahmatullah Imam Maliki Maslakta Chatpa Minate Alama Anwar Saha Qasmi Amasung Alama Tahir Zazairigi Matung in Hazrat Imam Bukhari Masamak Mustahidni Alama Taqiyuddin Subki Amasung Nawab Siddiqi Hasan Khangi Matung in Safini Alama Ibne Qayyimgi Matana Hambalini Asigum Lava Hazrat Imam Bukhari Masamaki Matam the Kabarda Usaa Thambana Mayat Kari Sukanava Fangloi Haibasi Bukhari Sarifta Not Ibiramba Achoba Muhadis Moulana Ahmad Ali Sahranpuri Hanafini Maki Mataizikrib Asigat Chapmane Hafiz ibn Hazir Askalani Rahmatullah alayhi Rasulullah S.A.W.gi na tawbiramba amal adu Azab fangdun layramba kabar ani adugi damakta khasne Haiba sinaw achumbani maramdi karigumba masina sunnat waramlabadi kabar khuding makta yungbiram gadabani Khulfai Rasidin Amasung Achoba Sahabi Sing Su Tangai Fadana Tauram Gadabani Hazrat Buraidana Mahaki Kabarda Khurma Masai Yungbirak Hairam Badudi Masagi Wakalda Afava Amal Amal Uibra Kalub Maramdagini Wakal Haiba Asidi Lan Basuyawi Aduga Zum Basuyawi Achumba Makti Masigi Tavak Asibu Thadok Basini Haijakribu Asugumno Fatwa Muhammadiyad Amasung Ahsan al-Fatwa Iri Masla Asigi Maramda Met Ketnariba Punuk Asigi Maramda Hazrat Alama Badri Alam Sahib Mirati Rahmatullah alayhi Usaa Yungba Yai Hairiba Si Miyamno Tawrabasu Yai Tawdrabasu Yai Kalliba Fawbutad Karigumba Tawgadabni Haib Asi Lumna Kannaraklaba Amasung Ngam Kaidagi Hendoraklabadi Alim Sing na Tingpam Togi Maramdi Asigumba Tawaktagi Vedat ki Yumpam Werge Fatwa Darul Ulum de Eid Wahang Mayat Funkrab Matung the Kabar Matakta Azab Kom Tok Han Binabagamakta Usaa Yungba Yabra Natraga Yadabra Paukumda Hanafi Alim Sing Amasung Yamna Kupna Tizin Humzin Besing Namasi Huzur S.A.W.gi Kaktagi Oibo Akanaba Amal ni Haina Lowe Loyana Azab Kom Tok Han Biba Haiba Asisu Huzurgi Barkatagini Haiba se khas Tori Maramasina Masi Thadok Panhena Jackson Wafamne Wahang the Huzur S.A.W.gi Kabarda
Usaa Yungkhibra natraga Yungkhidabra? Paukhum masi sabit natte Yungkhibagi proof leite. Ahkam di yamna fazab wafam am iri. Madugi samla part di asini kabar mathakta asang Usaa natraga lay thamlabadi azab yang thok hanbigani haiba asibu chap chana thazaba jais nate. Maramasna awam ichilinaw singna masibu away aparana thajanariba mafam singda su thingadabani. Wahang asina takle madudi hanglagli mafam aduda su azab kom thok hanbigani haiba asi. Thajanariba aduna masigi thabagasi jais nate. Hawjik yengadabdi awam ichil inaw singta nattana akhang ahi singi maraktagi su mi kayana kabarda boroi sangbray natraga atopa Usaa Yungba natraga thaba asibu tangai fadaba amal oina hanba maramdagi hairiba thabak asi tawdaba natraga tawroidabani haiba mi singbu chaiba thangba tawi. Asigumba mi sing leiba madrasada chanda fawba pidanaba amasung pihandanaba hotnaba yawi. Kabarda boroi sangbray na chingba tha hodaba si ubada masada mina furakpadagi hena sauningba matu maza sikhibadagi hena mathwai chakpiba banda kaya sulai. Asigumba halat asidadi chap chana mustahab amasung mubawairiba thabak adu fawba thadopagi tangai fadaba lay haiba si sariyat ki kanun amane. Nungsirabi sirinaw sing ngasigida si fawbadang khangminarasi mathangi video amada isale sawab thabagi matangda khangminasi. Nungsirabi sirinaw video asibu mipung kudingwakta share tawbiduna khanghanbiyu. Allah Ta'ala na ikhoi kudingwakpo haizukribu wafam khara asida amal tawbungambagi pangal thonada pinabi boysan.